Important news amani share tawjari ahanbada FIFA World Cup qualifier match ki matangda Messi khoina sanaki mamangda phuna khibado ngasi nini humni mamagi thaudokni adubu FIFA World Cup qualifier match Brazil amadi Argentina gi marakta sanadringai da team ani ki fans sing gi marakta khatna chainarakpana kanagumba amagi ti makokti e ta phawda yaukre amasung stretcher na puthokiba mathau ta ki nupa se video kanna viral oiri social media da Brazil ki Rio de Janeiro ko city da Maracanã stadium da 2026 FIFA World Cup qualifier gi match Brazil amadi Argentina sanabagi numitta thokiba tawdokni haukiba Thursday numit ki wari sanabagi almost ready oirakle team sing field the national anthem saktuna loire amarom the stadium da fans sing marakta phune chaina horakhi asum chumna innarambadai khatnarambadagi stadium gi chair phuklaga thana horakhi apang kawbani thinnabane maha oiki police changlaki police na kanna honaki but police na kanbaga changkhide fan maseng asum to phunaki adubu police na upai lerek tabata aroibada phunariba singda onsin ki tungda lathi charge tawki Lionel Messi amadi magi teammates goalkeeper ama player kaya mayad changlaki phunariba adu kanbagi damak lauki khongki kannaba hotnarami but tade phunaki innaki asum to phunai tungda Messi amadi magi teammates sing field thadokuna makhoi gi dressing room amamada changsin ki tungda Messi na Brazil gi police singbu accused toki makhoi gi brutality du haiduna madu yamna tofam thokte adumna miu phuba honate haiki mak yam nungai ki de mi singbu e ta makai phu ki haiduna match ase delay oi ki 30 minutes Lionel Messi magi team ga loina dressing room dagi amok thoraki hanna phu na loiraba tungda shanti lakrabada tawagi makhoi yam nungai ki dre Lionel Messi tana Argentina gi player sing chu police sing da nungai ki de tungda shanti oiraga play di sanakre amasung Argentina na 1-0 da ngi singam ki bani Amramda machisu hokra pauni Myanmar national ama pukki amakha da nongmai maruna panduna Imphal Jalal Nehru Institute of Medical Science da security na layang na pusilakhi badu laikhidre hai ngasi nahan ki pauni nupa ama pusilak pana irang gi mairi anopa mo oirakhi protester ima ipen kaya chongtharak mai hauna saundarakhi matawkram namasida kana gi ayap yauna purakhi bana haituna tungda heavy security force singsu deploy tobu taki adu protester singge kholau khongjang aduda asok apan thoki bagi pauti leite Amram the Qatar na Indian Navy Nipan bu chahi ama spying torami haibagi maral ga phajin dona thamnurba tungda kharani mangda death penalty ki rai bithoraki bani masida Bharat macha sing nungai tabaga loina na especially Navy sing asigi imung manung yamna kanna penalty asi bu handok na ba Indian government da approach tawki Qatar ga yamna yang na issue asi ki matang du wangang darga solve purak na ba haibagum Indian government na tumin na leiraktri amasung ngasigi phangba pawmagi matungina India gi plea petition ado Qatar na accept tawkre amasung mauda khantharaga paraga yenglaga further decide tawni hairakre side amati Israel amati Hamas ki war no mari ni lepli amasung Israel gi phajin khraba mioi yangkhai amari restorakle masida angamba foreigner mi kharasu yauri but hojik su Israel gi mioi ke Hamas ki kutta lairi hoi adu gi imung manung gi mi sing loina punsin dona Tel Aviv ki mafam dal pubi khraba mi sing gi photo ama display tawbaga loina chana thakna gi ready tawraba table chair asang tharaga dharma gi oiba mong da nungai da phongdokpa pukraba mi sing halakpa ngainari makoi gi chana thakna ba silang li basida mong gi makhal mathel gi ahaw ba item kya sindi langli theli maduda wine su challi arrangement tori ba mafam si tel abiptani phakraba sing asigi marakta gi khara dingarang release tawkre Ngarang nungthil Palestine 40 muk Israeli gina 13 muk sinnakre mathang jail dagi pudok naraga Thailand gi mi tara Philippine gi mi amasu thadok pasida yauki Israel official na hai Gaza dagi mathang thador kadaba Israeli singi list phangle aduranga ngasi thadok pagi wani Gaza gi mi sing bomb taraktra basida khara shanti da hingba phangle adubu makhoi khangdri ceasefire asigi matung da kari amuk oirakani haiba amrom the North Gaza dagi mi sing South Gaza da chenaki basing North ta laiba mayum makaida handabaги pau thorakli ngarang mioi train thoi mayum changbi engki Gaza south tagi laklaga north ta adu pu Israeli force na thingki amasung ani shoot tawki ataina sokhi haibagi nuai to pau amsu thorakli Israel na mangjaw na khangdi khanghan ki bane south ta laiki basing north ta lakanu laiki budu laiko amarom ta Pakistan ki peace ta Nobel prize phanglepi Malala Yousafzai ahan boin haijeraki Gaza ki missing ki dama khan thabiu lan tok piu nahandagi mak
tumlura mare tum takulora gawa thorak lisinati Israel phage Palestine angamba chaku suri puramba nonglang khiba Israel security threaten topa Israel the illegally changlamba organization linkhat pas samna harabda Israeli police army the mit na kan na yengluba singni makhoin angam phakri base aduga hatlam mi phuram mi haidor phabadi masing thiba wani bairi amrom na gasi America gi president Joe Biden haiki ceasefire se matam sang thabasu yai mangon da miyam na hangki kayam sangna ti wara se chat thabagi mong dai masigi reply da mag haiki tamangamti maram di operation se arai banati Israel gi su phajana di loss oi khrabani tank kaya gari kaya mi kaya difficult operation ni hairi base Joe Biden manung da artha dilai But angak padi Gaza Israel force marked ceasefire lai basu Jerusalem West Bank asom di khuthok na bas lep ti hairi ngarang Israel force na I bire koba mapam dare tauki hai gunshot grenades ki makolta phanki mapam sida Israel ki mission manung da amani hai bisi mayam na hainare after all greater Israel ki manglan am dilai dana adun Israel hai ri pha ki basing thadok han ba is important wapam ni but makhoi ki real goal ti masinatri hajo wapam na UK ki foreign minister nga si hai ki ma di Palestine ki mapam ma naiti phawba area ma clear tawdri phawba shanti da makhoina leitri phawba Israel chu kanoi shanti lai biaroi sin mapam ase interconnected ni chahi rising ka adagi Palestine Israel sibu prophet Moses or Musa alayhi salam go tamdagi innabagi tanja oiduna lakhi lan kaya sauna rakram tamdagi mapam sida shanti lerekte amasung masigi wafam kaya history da su sakini amram da Russia di Ukraine gi lan tatara chatari Ukraine yamne chos oire ware aying bana barap na kupsel laba pam the land sok na pa atuka amrom da west country sing na Israel om the mai leisin khibs the Ukraine gi mateng se west country om the khara lak la sutam tam lak le masida mo koi awa boy re mo koi minister amana di hiking asima do di hauki ba 2022 gi spring dana roisin khiba yara bani wafam ama haidaraga tanaraga atupu ngasi su atum war si chatatun laire haujik su Ukraine am di Russia gi marakta pom puding the kap nari Russia na di makupong na haire di Ukraine lan asida son thare amasung makoi lan asida kurai thatom thau tarak lagani Russia gi president Putin ki maithong da minok handak yamna toina thokle lan ase mahak ne na laksil le haibagi mathang update